Tungan sephong ki maru be I paw khram yam be share tawjage Khungakpa singasi Leiramdrabadi Tarabadi Tampaki Fibam Kari Oiga Kanthabiu Zoni Advocate Maistam Zoni Maitain High Cray Khungakpa sing Tampak Ngangraba Miyam gi damakta tholakibani case amagi damakta phakiba Khungakpa sing gi mathakta makhal kaya gi case pansilaga Imphal da loisinba yaba case adu Delhi da transfer tawduna Khungakpa sing maranai ta hanbiganu ngasi Manipur Press Club ta pangthokiba pawgi mifam amada Advocate Zoni Maitain makhata na hai hojik lairiba Khungakpa sing asi Leiramdrabadi Targadi Delhi gi Fibam Kari Oiga Kanthabiu makhoi da maram sadana miyot minai chathabata natana court ta sathok sasin tawbada bhara khaktang da puba thangba ngamloi Zoni na makhata na hai kumja 2023 gi September 13 ta phakiba konthojam romojit athokpam kajit Michael Mangangsa Kaisam Johnson amadi Anand Morang Themu Imphal East Porompat Police na pharba matungda Special Judge Manipur gi bench amana bail pikraba matung Moirang Them Anand gi mathakta NIA amadi CBI na Burma gi conflict asi hena chawthoknaba thajilakpani police station singdi khulai lakpani haina punna case mari pansilakpata natana case asi Delhi da transfer tawkhiba asina maram oiraga Khungakpa sing na atadai oina case paiduna leire makhoi manga maksurga saba ngaktani India gi mayokta lal hoba tholakhiba natte miyam gi damakta tholakhiba makhoibu victimize tawbasi tahoning de haina mahangna makhatana phongdokhi Makha tarakpa update ta Senapati da yum ama Mei Chakpada class 10 tamliba mahiro nupa masa ama laikanaba ngamdana laikhidre Senapati district ki lawa khoide village ta thokiba laibak thiba thodok amada yum ama maina tumna sakre thodok aduda phamungda tumduna leiriba mama Kannaba Hotnabada class 10 tamliba mahiro nupa masa ama laikanaba ngamdana laikhidre hairi Ukhrul Times ki report amagi matung ina hai khudong thiba thodok asi thas ki tang ahom gi nungai matung pung ahum makhairam tarpa matam da thokibani Thodok aduda laikhidraba mahiro adugi mamingdi Rahabai kawi mahak naga public school da class 10 tamliba mahiro ni Thodok thokpa matam aduda mahak na phamungdu tumdana leiribi mama sero bombo maina sakpadagi Kannaba Hotnabada Macha da hena Mei Chakpadagi khudakta hospital da pukhatuna laikanakhi adubu haksang gi saruk kaya maina sakpadagi Fibam lusilaktuna Rims ki hospital da refer tawruktuna layeng satharakpada laikanaba ngamdana laikhidabani haire